ngachimak koi Delhi ki muktada mokoi ani chatlani aduga the Monday or natraga thengabda Tuesday Wednesday bhogi manungda koi Supreme Court ta hariba amendment action masi challenge taunana ba haidna koi legal experts engage taudna koi everything ready de leire koi ngasi press briefing ama tawjari basi koi masi thoidona di ai personal view da di thoidona darkar di oidabra na khanbani adubu koi state unit sigi oina haibata koi gi party gi stand ji state na ama center na ama lawgi di thoidona darkar oidabani adubu koi masi lairiba Manipur da lairiba sinau sing ayam punamaki mafamda koi gi party gi stand ji amuka juhanna mayamda kanjani haibata handakta Bharat ki House anida both houses of parliament haibata Lok Sabha amusung Rajya Sabha da Waqf Board Amendment Act 2025 ki recently passed out ki masi Bharat ki koi wakhanda di संविधान की against ni karigino haibu Bharat ki संविधान da koi India da leiriba community khudingmak jati dharma khudingmak haibata koi amatani India se secular country ni haidna संविधान da koi yamna detail sangjal utraga su Bharat ki संविधान da India da leiriba tongan ba India gi citizen haibata tongan ba haibdi mana apamba dharma chachaba Hindu oiba yai, Muslim oiba yai, Sikh oiba yai, Isai oiba yai, Christian oiba yai. Mana apamba dharma chachabusi koi khudingma amatani aduna Bharat ki संविधान Bharat na ningkha chahi kaya Bharat asi British ki loilam shasan ki makhada leiruraba matungda Bharat si ningkha tammaba matungda ningkha ek tammaba Swaraj ek thungba independence ek thungbaga भारत की संविधान दा और की संविधान से कॉन्स्टिट्यूशन क्लियरली इंडिया से इज ए सेक्युलर कंट्री धर्म दा मिशन मिखाई नाय दा अदो हौजिक सेंटर दा पालिबा इंडिया की गवर्नमेंट सिना मथंग मोइना भारत दा लेरिबा कम्युनिटी सिंग अदुगा कॉन्स्टिट्यूशन की यामना मरुइबा फ्रेमवर्क अमा प्रिएम्बल ला याउरिबा सेक्युलर कंट्री नि हाइबसी मसी मथंग अटैक तौबदौना और पश्चिमा भारत लेरिबा प्रजा सिंह एप्रीहेंशन अमल लापा अदुना कोई लोकसभा अमसुंग राज्य सभा अनिमक्ता कोई पार्टी कांग्रेस पार्टी की थी टोटली नए अखोई पार्टी की प्रेसिडेंट श्री इकाई खुमनजब अर्जुन खड़गे लीडर ऑफ द ऑपोजिशन राहुल जी अनिमक्ना लीड तौरगा अखोई हाउस अनिमक्ता टोटल नए अखोई ओपोज तौवे मसीगी अमेंडमेंट वाक अमेंडमेंट मसीगी मायोक्ता कोई दी लेपने अदुननी आइना ngasai ahanba hongdokchabada koi di thodongna koi party ki stand di thodokna hainingai laitre aduna moina namna pass tawba haiba tare house animakta even adu orgasu koi party ki stand di high command na ada koi masi constitution ki against the constitution ki favorite ta mathang karakadaba India se mathang karakadaba mayam singsi yengurga India ki top court ta koi legally fight togani challenge togani na koi ge high command high batare all India Congress committee ki maruiba leader sing Shri Rahul ji na ho high gributuni aduna adashu national level da shu koi Supreme Court ta masigi amendment act gi against ta koi file tawna gare challenge tawna gare madu hearing jathar gani hai akoi gi state unit sigi shu akoi mayam leadership mayam unna khanaraba matungda koi gi shu state sida leijariba koi kuding shu koi legal gi meeting lawba hai tare legal expert sing tanaraga koi state unit ki shu Supreme Court ta masigi amendment act sigi against the Supreme Court ta koi challenge tawna ba file tawna ba koi gi senior leader ani haiba tare Muhammad Fazlur Rahim honorable ex MLA aduga Shri Amin Shah honorable ex MLA ani na represent tawraga ngachi mak koi Delhi ki muktada mokoi ani chatlani aduga the Monday or natraga thengabda Tuesday Wednesday bhogi manungda koi
Supreme Court ta hariba amendment Act se masi challenge tawna ba haidna koi legal experts engage tawna akoi everything ready de leire adu moi chatna ma tawni aduna BJP haiba tare masi gi NDA government center da panba state da panba kodeng makta moina mathang systematically changjalakna Bharat ta leiba praja khuding makse amaga nungsinadana ba divide and rule tawse koi Congress na sukya yabang amoy aduna niya koi na hana koi na su yamna detail hajar udraga su koi संविधान kan ma shape constitution ayo constitution si moina pam ba mong da mathang further amend torokna koi India de lei minari ba koi dati kuni mo si amaga misunderstanding thon na amaga khana hanna ba nungsina handana ba to chathra ko mayam puna maksing si koi chingba darka woi masigi against da koi lepa darka woi adu संविधान कॉन्स्टिट्यूशन से कोई शेप तो बदका वो ये है ना कोई नसी मीडिया की थ्रू दा मणिपुर दा लाइब्रेरी प्रजा सेक्शन खुद ही मत्ता एलिदा सिंगल लाइबा तोंगान बा ना इसिनाउ सिंग हाई बतारे लाइब्रेरी में हम पुनः मुखी मुखंडा कोई की पार्टी की स्टैंड से अमुक जो हन्ना ना खान जबा हाई बतारे